Manipur President's rule lakraba matung ahanba oina Kangpokpi district tanga se Khutlai Paiba Kuki taruk security force na phagatkibaga loinana Kangla Tombi amadi Kangpokpi anigi lonaba National Highway to Imphal Dimapur lambi tangkai thenglaga bunker saduna chathok chasinda ayet apan piramba du Thugaikhre ngase ayuk pung mari rom tarakpadage hauduna lona yadaba mawongda National Highway paring asida Gemnom Saparmayana Police Station konba sarukta lambi tangkai thingduna sajil lamba bunker adu masing yamlaba security force na bulldozer sizinaduna thugaikhi loinana lambi da lakpa gari singdagi lona yadaba mawongda tax khomgatpaga loinana achatawong singda khudongchadaba thokhalamba check post sing ayukpung mapan taba fawbada takthoktuna manghan takhanki Thaudok asiga mari lainana Kuki Khutlai Paiba mioi taruksu fagatuna police ta sinakhi hairiba check post amasung bunker sing asi state asida thokliba irang asi haurakpadagi hauna Kuki singna semgatuna anti social oiba thabak kaya chathabada sizinaduna lakhibani hairi